Manipur top channel gi maikeri gi myam special content ma puduna laksari myam loi fumi yeng tamina si haina su channel sigi maikeri gi thamjari Houjik myam su thudo hindona khangnaraba Russia masum Ukraine gi laiba ani sigi marakta lainariba mari se aduki matik falaktabagi matang amani myam sigi matang se khena ba pauksi singda phone kiba masum report tawna kiba Houjik thokliba thodo wathuki maroibi pauksing khochara kanda myam da thamjagi myam loi fumi yeng tamina si hanbada Russia ga unkhanari da Ukraine da cyber attack sauna sathare Russia ga unkhanari ngai marakta Ukraine gi Ministry of Defense da target tawduna cyber attack sauna satharakle haina ministry asina phungdorakli ministry asigi matungina cyber attack aduna maram oiduna user singbu ministry asigi website sizina bangamande government ki matungina Ukraine gi bank anisu online banking services sathaba yadre Masum Ukrainian Ministry of Defense na hai Ministry sigi website ta distributed denial of service DDoS attack sa tharakle laiba pupunumi ki atheng mada Ministry sina Twitter post ki khutang hai ki madudi Ministry sigi website adu DDoS na attack sa thakibagi mawngwi second amada rescued masing ka henry ko tokhi cyber attack adu gi matungda regular function sing mauksa gi phibam da hanjin hananaba technical go eba thabak sing pangthokli communication gi thabak FB amasum Twitter page sing gi khuthang da sathai DDoS attack asida attack toriba web resource ta rescued kayamarum thai amasum madugi pandamdi website aduna rescued masik yamna handle toba ngamhandaba amadi website adu busumna thabak toba thingmani bank anisu DDoS attack ki saitheng nangduna ATM sing da akai bathoki Ukrainian government ki Center for Strategic Communication ki matung ina private bank na asoba DDoS attack ama mayuknari attack aduna payment sing amasum balance inquiry sing yauna online banking service kaya block toki statement adu ki matung ina osat banks ki online banking gi function sing su fail oikhi haina pau sina makhatana su phongdorakli Makasa tharakpoina to papawamana President Putin amasum Chancellor Soldier na Ukraine gi matangda lan thondana bigi wafam yanakre Russia gi President Vladimir Putin amasum leba sida lakliba Germany gi Chancellor Olaf Soldier na Ukraine gi unkhatna baga mari leinana lan thonda ba amadi crisis adubu diplomatic asigi khuthangda laikhai tanana bigi wafam yanakre Kremlin da wari sanaraba matungda Soldier na loinana pangthokpa press conference amda wangang laduna Putin na haiki lan pambra haibu wafam gi matangna aikoina hainingbadi aikoi lan pamdi haibisini masina maram oiduna aikoina mipung khudingma ki manaba security soiduna leinana ba agreement ama purakna bagi negotiation process taunana ba aikoi gi maikedi gi propose toki press conference aduda Soldier na phongdokibda North Atlantic Treaty Organization NATO amasum European Union gi firep Russia ga khenarabasu khenaba wafam sing laikhai tanana bagi damakta wari sanaba haibisi khwaidigi maroi ani suba lanjau matung sanglaba matam gi manungda Europe na khwaidigi khudongthine oireba crisis sing gi manungda amma mayoknari Ukraine gi matang na unkhatnari basi yamna thuna lephanba amadi lan thulakpa thingba mathau tai haina German leader asina phungdokhi Europe ta lan ama thulakpa haibisi Khanbada wabu wafamni hairaduna Soldier na haiki madudi continent asida lan thulakpa thingnana ba hona ba haibisi Putin amasu maki mathauni haina makna lawi Soldier na makhatana phungdokibada crisis asigi matangna Houjik2 diplomatic ki oiba khudongchaba lairi Russian military unit khara border degi handokre haibatare masi afaba saina mani amasum Russia gi security gi wafam singi matangda Soldier na Putin da NATO Sakthokhanba haibisi agenda da yaudi haina thajaba piki adom oinama Putin na haiki madudi Ukraine NATO da yawbugi matam yaithokpana Russia gi security gi mari leinabu wafam sing solve tawroi Moscow na security gi wafam asi yamna luna khanaba pami Putin na makhatana phongdokibda Russia na plan gi matung na thabak tawgani leba asigi khongthang sing leiriba khwaidigi anobo asingwa phibam singa mari leinagani Toigum sum karamatana Houjik Leiriba phibamasi mangjonuna kari oirakadagi haiba ngamloi haina phungdokhi haidi amaromdana Ukraine gi ngamkhai manaknak na Leiriba Russia gi lanmi sing handokpagi khudam ude NATO
Russia Ukraine gi ngamkhai manak nakna thomjinduna leiriba lanmising handokle haibi na phungdokhiba tarabasu NATO na di Russia gi lanmising handokpagi khudam upa phangde maram aduna athubu matamna Ukraine da landa silakpa yabi go ithokpu wangna leiri haina NATO na phungdokhre Ukraine gi kha awang amadi nongpok thangba lamdam gi sarukta lanmi lak amal lising yangkai thomjinduna leiribasina Western gi lebak singnadi Russia na Ukraine landa sinanaba thorang tawre haibisida sena thajaba thamlibani Russia na di makoina lanmising thomjilibadu Ukraine da landa sinabagi thorang tawba leiti hairibani lojina saliba sayola sida Russian gi force amadi khusu khulai sing handokpa hore hairibani Russia na claim tawriba wafam adu US amadi NATO gi makedigi singnaba poknibani ngasi Russian Defense Minister gi makedigi thadorakhiba video amada phongdokhibada Amar vehicle sing load tawraba train ama Crimea gi thong lalaga satkibagi saktam uba phangi Black Sea gi peninsula si Russian English aniga taraga mari gi matamda annex tawkibani Ukraine gi border manang nakna military exercise pangthoklaba matung lanmi sing adu hanokpa hokibani haidi NATO gi Secretary General Jens Stoltenberg statement adu yaningda utkibaga loinana military organization asina Russia bu Ukraine gi akoibida thomjinduna leidiba lanmi sing adu hantokpagi khudam phangde amasum Brussels ta NATO gi defense minister singi mifam amada mayai tangbal lauraduna NATO gi Secretary General Jens Stoltenberg na haikibida haujikmaki oina di Russia gi forcing asi handokpagi karigumba khudam amata phangba uba laiti kariguma makoina force adu handokpa tarabadi thawong adu bo aikoina taran oi madu aikoina yengbadi tari hairi NATO gi ally oiriba lebak singna su Russia na Ukraine gi akoi bida leiriba lanmising handokle haibi wafam asida nungnangba pokli Russia madi West gi marakta saptuna leiriba Ukraine gi leader singnadi puning fatana leinabagi wafam taksin baga loinana crisis asigi manungda military gi shakti sapsana sagatuna thambagi wafam khangalibani Ukraine gi President Volodymyr Zelensky nadi crisis asi sangtaina puraknabagi khudamdi uba phangle hairibani Ukraine gi capital 5th leiba sports ki arena amada demonstration singna meter sani sangna national flag ama singkatki amasum Zelensky na video gi khuthangda jati asida pikhiba warol da aikoina santi oina leiminaba pami aikoina punna leiminaraba makhai akhoigi iramda masibu ngakthokpa ngamgadoribani Russia gi military na di lanmi amadi khusu khulai sing handokpagi masing adu pirakpa leite Russia gi President Vladimir Putin na di diplomatic ki oiba khuthangna wari sanaba pami haina phongdokrabani Putin na di maklan pamde Ukraine bu NATO da yahondabagi wafam adu thaba oina pangthokhonba pami haidi Western gi leader sing na hairibana crisis asi irai laina lusingadaba mande President Joe Biden na lebakpokpa numita phongdokhiba wafam amada Russia gi claim adu verify tawbangamde British ki Foreign Secretary Ben Welks na haikibada Russia gi lanmising handokle haibisi senglabra haibisi gi matangda haibada nganmanba oina thokli hairi Russia na lanmising handokle haina claim tawribadu gi khudam changdam sing adu aikoina phangba leite field hospital sakatpa amadi strategic weapon system sing Khinjinkhre ui hairi haina su pausina su palaklibane amaromdana asumna su phongdoklibane Russia na Ukraine attack sa tharakpa oithokpa yaba phibamda leiri Biden Russia na Ukraine attack sa tharakpa oithokpa yaba phibam amada lei haina US ki President Joe Biden na phongdokre President Joe Biden na haikibada Ukraine Russia na attack sa tharakpa yaba phibam asi wangna lei adumoinama crisis asi solution purakna bagidamak yanaba purakpa ngamdri kariguma Russia na landasilakpa thoklabadi United States na su sanction thamlaga dandi pinabagi damak sem saduna lei adumoinama Biden gi maikedi gi haikibada aikoina Ukraine gi crisis asi sangtainaba puraknaba honabada oithokpa yaba diplomacy gi tanja punamak sijinagani su hairi National Television da pikiba speech amada Biden hairibadi Russia gi lanmi lak amaga lising yang khairom henbana Ukraine bu koshilaga thamli masi mamang lanmi lak amarom hena Ukraine gi ngamkhai manak nakna thomjilakle hairibadu hengalakpa oiri lanmi khara amadi handokhibagi thawong adu taran oi adumainama lanmi sing handokpagi wafam adu verify tawba ngamdabana landa silakpa yabi oithokpa phibam masi wangna lairi Biden na haikibada diplomacy gi khuthangda honaduna crisis asi hantahannaba honagani haina Russia bu wari sanabagi wafam taksinkhre
Karigumba Russia na Ukraine landa silakpa thoklabada United States amadi masiga khongbu oina chatminariba kangbu singna penalty pinabagi damak economy gi sanction thamduna malemgi lebak singdagi tokhaina inthoktuna thambagi awaba mayoknangani United States na tholakpa yaba phibam khudingmak thengnanabagi damak sem saduna leire Biden ngang ki bu wafam singadu mapung oina Russia gi President Putin da miyeng thamki Putin nadi Ukraine gi membership ohendana ba amadi nongpok thangba sarukta expanse tawbagi thawong sing lepnabagi dabi tawribani Biden nadi Russia bu karigumba Ukraine da sanction na singba thamba amadi malemgi lebak singdagi tokhaina inthoktuna thamgani haina kiyen kiba tarabasu Putin na karigumba khongthang sing amata handokpa tawdri United States amadi NATO asi Russia da threat piba leiti US natragana NATO na Ukraine da missile Khinjinkhre thawong su leiti amadi Russia gi miyam da aikhoina target tawbusu leiti Russia bu kangkhong sahena busu leiti haina Biden gi woroloduda phongdokhi so hairi Lushilak poina topa kantiana mana Ukraine da Indian mahairoi sing kangaunare Indiana flight hengat hanana bohonari control room hangdokre Russia na yumlo na ba masum hanagi Soviet state Ukraine ngam khaida troop sing teng sing amasum lan gi plane sing paisila khibadegi landara kadore haibegi matangda wangna ungkhatna rakhiba marakta leba duda leiribi Indian mahairoi sing karam tawgodagi khanbada kangaunare amasum maraksida plane atong mansu wangkhatkre Ukraine da leiribi Indian citizens sing amasum mahairoi sing gidamak lurabu oirakliba phiba maduda mateng pangna ba foreign ministry na New Delhi amasum Kiev ki marakta angama thakta flight masing hengat hanaba hotnari amasum Indian embassy da control room sing hangdokre haina spalakli marak thana dum lushilak poina myamna tentakna masangoi ba point khara lokhosara kan dum myamna thamjaramge Houjik Ukraine da ayambana medicine tamba mahiroi Indian mahiroi lising kulom lei flight servicing da akai ba thoktungai gi mamangna makhatana lehaubugi mathau tadraba Indian mahiroi sing amasum nationalist sing leba adu thadokhina ba Indian authorities na khankhre so hairi Wang na ungkhanaba phibam asida miyoi kayana flight ticket sing phangdabagi paw sing leiri maram aduna paw amasum atopa mathau taba Ukraine da leiriba Indian singda Ministry of Foreign Affairs natragana MEA da paw hanglakpa yagani akhanaba control room ama hangdokle control room adugi marik sumba singdi 1800118797 toll free phone number 911123012113 natragana plus 911123014104 natragana plus 911123017905 fax dana plus 911123000124 ni Ukraine da 24/7 emergency helpline na plus 3809973000428 plus 3809973000483 ni haina supalakli tubit amada Ukraine da leiribi India gi embassy aduna miyoi kyana flight sing phangdre haibati embassy asina khangi adumenama flight sing hena ikuina thorang toriba maramna Ukraine da leiribi Indian singda pakhatana bi embassy sinasu haijari haikena su paw sinasu palakli duga hojiko inadi myam matang sa lusinjarage duwa no update sing myam hojik leiribi relationship gi matangna myam thakapa ngamna bohona jarake haina su channel sigi mekedi gi thamjere duga pathoksa gi bisa so hi plan gi yaur su myam ngak figeni and thank you